Wetlands of International Importance ki manung chana Ramsar site am oiriba Loktak Pat ngasidi mioibagi thabak thoram kayana pat asigi mausagi fibam tapna mangshilak pahore. Masigi mathakta ithai various na so pat asigi saktamda matam pumna magda singnaba ama adumak oiduna leiri. Chilai oina leihoraba mutkrava atai patkum matam kharagi matungdadi pat asigi saktam kari oirakpa yabagi haiba tambangamdri. Hiram asigi matangda All Manipur Working Journalist Union Amjuna Sinduna pangthokhiba Know Your Sanctuaries and Wetlands ki media campaign ki manungchana Tom TV na puthokpa TV report ama fangbigani. All Manipur Working Journalist Union Amjuna Department of Forest amadi Directorate of Environment and Climate Change ki sponsorship makhada lamdam asida phangba wetlands sing amadi sanctuaries sing Khangu Know Your Wetlands and Sanctuaries haiba media campaign gi leijariba mpham asina Loktak Pat ni Ramsar site ama oina lauthokraba adumba Loktak Pat asigi hojik oriba pibam mamangda karma pibam da lerimi hojina kari pibam leire ino aduga Loktak Pat ta phangiba adugumba jiba makhal pambi makhal sing aduga pulapna yengba matamda Loktak Pat sida kari saphuno pirisi pat asina thengnaribsi karino masi karama pibam da oirakpa yai haibisi gi matangdani mayam khangminasi Loktak Pat Imphal dagi kha pangna NH 150 da satlaga kilometer yangkhaini thoirom lapna Bisnupur district ke manungchana leiba Manipur gi sakyang mingsel oriba pat amane India gi awang pok lamdamda thumi sendaba isingi pat oibeta natana pat asigi kha thangba sarukta malemda atawba national park oriba Kaibulamjau national park leibana top makhalgi pat ama oina singthanari pat asigi park saubana square kilometer chaniga 33.2 aduga catchment area na square kilometer 8.5 Loktak Pat ke aruba si khwaidagi lubada meter mari makhairomni aduga sangsat thenmana meter ani makhairomni Nambul Turel Thongjaurok Turel Awang Khujairok Turel amasung Awang Kharok Turel yauna apikpa ising isel kyana pat asida ising singsiliknabagi asobu marilni amaromda pat asigi kha thangbaromda Khodak Turel na Imphal Turel da punduna ungamel marilda pat asidagi ising singthokkinabagi lambi oiri Pat asigi ecological status amasung biological diversity gi value yenglaga Ramsar Convention na pat asibu wetland of international importance ta kumja lising amaga chamapan marifu gi March kunumdoida Ramsar site oina sakangki Loktak downstream hydroelectric project ki makhada mai puthokpada Loktak Pat asina ising phangpham gi maroiba mafam oiri Manipur gi tampak ki lokhong kyada ithai lokhongda ising marang kaina phanganba amadi akoibada leiriba khunja sing yauna miyamda thangnaba afaba ising phanganbada chauna mateng pangli Adubu ngasidi tomthin ngaliba pat asi maikei kyadagi pirakpa singnabasingna pikthalare umang wamang paksana kokthorokpana pat asigi catchment area da leiriba vegetation sing tamna mangtharakli Nambul Turel dagi lakpa isingna yangoi maril faugduna putharakpa fatahudi polam amasung husenba chemical singna pat asida siltation hairiba thong asi thokanduna pat ki lubi chang hantahanbata natana water pollution su thokali sahi goina silton lak hum lising kuntra taruka sohum yangkhairom pat asida telari Pat ke isingda nutrient sing hena tinsinbana kabokang amasung fum sing hena sengbalakna bagi maram oiri lam koiba lakpa miyoi sing yauna pat asigi manung amadi akoibada tariba miyamna plastic ki lemau khak polam sing pat asida thadaduna mosil hena bagi achoba maram amsu oiri matau kan matamda akoi thawalang phungau matamche turen isingna su chen thaba khodak turen na su chen thaba matam sida akoi thanga prajagi miyoi singna nongmana oinamna Nongmana salamna, nongmana chingkhana, nongmana sangkona, asumaina alak laina sintha thanaduna chingak thangon paidana turen na thadaraga sahigi phum chengjerame Masigi mathakta matam punamakta kanthokpa yararoidaba ithai virus leiri virus asina hydroelectric generation gi damak ising thingatuna thamkibana pat asigi ising gi chang kaidana thamgadabadu matam punamakta ising gi volume wangna thambana pat asigi mahosagi khaladu kaihelli loinena Kaibulamjau National Park ki isingsu adumak wangna leibana sangaina leibada khudong sadaba thokali pasi yam honge mahuksa aikoina dam thingdringai matam ko project si laktringai matam dadi aikoi Manipur gi thokse bangadana Manipur pum loina sama konarami adubu project si lakpadagi ithai berage thangkhibadagi Manipur gi nga masing yam mangkhre Oirakliba phibam asu yengduna lengakna Loktak Development Authority LDA haiba body ama the Manipur Loktak Lake Protection Act 2003 ki makhada lingkhatkhi madugi makha tarakpada LDA amasung Wetlands International Asia Wisana India Canada Environment Facility ICEF ki senthang makhada akuppa project study ama sathaki loinena
Sustainable Development and Water Resources Management of Loktak Lake SDWRML haiba project report amasu haukiba sahi kya gi mamang da semki microchip pairakpa matam amadi nga si bedding to matam aikoi LED bulb thalaga numidang da mai thalaga in thadun nga pharam singdo aikoi gi sana kangnol ama semjaraga aikoi tha hum nga na bedding to matam si lepchaba adagi microchip uchik mayam singna paraga chakta ga do mafam sidu aikoi ne hena chakta na pung phaba oina bagi da makta aikoi na hariba mai than da bi sijanai adubu ngasi fawbada pat asi hanagi phibamda kadai fawba hanjelhanba ngamlabagi haibisini marmaduna pat asi kanabagi damak paikhaliba thabaksingda karaida kari chithariba leiri thabaksing asi kadai fawba mai pakli haiba thidokpaga loinena miyamge hingnabagi lambidasu thoina akaiba thondana pat asi kannaba sanaba yaba thorang thoksil paikhatuna honaba tangai fade maduna trabadi loktak pat haiduna sinna panglaw lawraga sauthokchariba aikhoigi mitmangda kaisam pat porong pat kum mutkiroi haningai leite akoina loktak pat hariba only fresh water like in the northeast India sigi masigi masagi saktam haitare mhausagi saktam adu khoi puna khangminare aduga masigi mathakta loktak pat asida tinjaliba fata hodi sing masida mosaliba loinena loktak sigi hana leramba phibam hoji khongmi phibam se khoi puna khangminare loinena pat asida akoibada leiriba miyam aduga pat asigi manungsida leiriba island miyam sida leiriba ithan miyam sida leiriba miyam gi makhogi hingbagi punsigi lambi amsu oriba makhogi livelihood oribanina makhoi bisu part asiga saguna na hingan balone na part asigi oiba aseng masak to hanjana gidamakta aikhoi thabak paikhatpa matam yaure haibisini ira masigi matangda loktak part age times of manipur gidamakta ojin mangsa tabang golone na paudam jari ba kumantem jantal